Barangapaugi akhannaba thoram mireng tabiri musingbu taram nokchari gasigi barangapaugi akhannaba thoramda ekoina puduna lakchari basi haukiba numit ke ani romdagi ekoigi kasar lamdam sida maitei amadi maitei panganna khundaba mafam mafam singda khongna chatuna mitkap thoglasi ekoi haiba thimda khongna chatuna ekoigi Manipuri loan si Assamgi associate official language amu oigadabani haibagi dabi thamduna haiba ekoigi awareness mayamda khangananaba aduga कोई मियाम हुबना मसी ज्ञान तमिननबगी पाउजेल पुदना चलिबा कोई खोंचत मैफाना मणिपुरी यूथ फ्रंट ऑफ असम मैफाना चलिबा खोंचत असि ngasi कोई कसारगी लखीपुर कंस्टिट्युएंसी की मनुंग चनबा कोरोई कांदी हाइरिबा खोंगदुदा कोई यौदना हुजि हुजि मैफागी खुटपु असि लमदमसिगी कोई नहा लोमी मरुप क्लब हाइबसिना कोई युम्बु ओइदुना सिनबिरगा मखोय मफम सिदा हुजि अहिंग यारेक्तुना यारेकदबनी अदुगा कोई ताजबदा कोई खोंचत असि चौराकपे मा ngasi si loisinle hayeng si ekoi khunama ni da chaloro matungda ekoi gi panthungpham oiriba mafam duda chatlaga ngasi gi ekoi gi makoina chaliba khongchat asi loisingani haibagi paujel tabire aduna ahan makta da ekoi ngasi gi baranga pawu najaba sida Manipuri Youth Front of Assam gi chief advisor oibiriba ekoi gi Seram Herajit ka baranga pawu ga biku kharatang unajabagi khudong chawdu lawjabani ahan makta da कोई मैफागी चीफ एडवाइजर सेराम हेराजिपु बरंगपाउगी अखन्नब उनबसिदा तराम ओक्चरी लोइना अहानबदा कोई जागी वफमदा हंजनिंगबसी कोई मैफाना सिलिब हंदककी यामना हिस्टोरिक ओइरिबा कोई खोंगना चटपगी खोंगचतसे मसिगी नुंगी ओइबा इचेल मसिदा चेलिबा नुंगी ओइबा इचेल से करिनो करी वखंदगी चटकीबा होबनो हाइबना चिंगबगी पाउदमदु हाइबतंग तेंतंगना कोई व्यूअर्स सिंगदा पाउदम बिगनी अहमद थागतरी बरंगपाउगी टिम्बु अखोना मार्च की तांग तरानिथोइदगी ngasi numit taranipaani mamangdi koi chatpa hujakibani maroina koigi assamda khundariba manipuri akoigi yamna chaurba problem ama thengnarakpa akoigi londa akoigi ima londa singnarakpadagi akoina ngasi gi khongchata se koi chatpa hujakibani 2019 gi 5 August ta Assam government na notification thoktuna government job ki interview da Barak Tampak leibisina Bengali, Bangpuda leibisina Assamese and Bodo and leibisina Boro Moron. Have a three language formula da government interviewing Taurakosiga. Okay, Manipuri Chinausina, okay, Manipuri honors Logna BA passed over, MA passed over, the highest can be passed over Singchigi, Chandapum the Ektaba, Assam Sakada. I'll be a quick question about Quigi Mayam, Ichino Mayama or Jamayama Tomato Shiashumiam, Pamina Kanda, what if she Logaraga. My final loan say Assam Sarkargi recognized people recognition people associate official loan when a demand Togademi, Tangademi Habigi, whatever longer Zakanda Kongjan Kia, Junction Wahol Kibani. However, 2020 the Gay Kung Cham and the Koi awareness campaign Togdana, Kung Cham and the Gan Taminaba Koi loans, Pibum Sigi, Gan Taminabi Kudong Chava Lojakre, Matamdu Akoi. Iho Kayama, Dana protest relay Kongjang Kayama Chokoi Junction Duna, Assam Gomengi, Mayokta, Kolau Kayama, Koi Luansi, official loan, will view, have Kolau Kayama Laujakre. Adu Makata Bada Matamduki Saka Duga Koja table talk Tona Pamina Bada, Ayana Bakraka, Akoda Sisi demand Kaka Pina, Yana Kiba Lake. Adu Bunga Ship of tea, Aduki demands to give Manunda Koda. Only for Assam Public Service Commission, 3 language formula to Lokre, Aduma Pongore, the manipulation special tet and Maraka Tokre, and the Kaktuta Pangi, point Tramangadi, point Traum doing a Shibo from the Adu point ship Pangaktabuduna, a quick Ichino, Asagi, Manipurianas, the BA Pastor Giba, MA Pastor, Mayamsigi, no me Kudong Sabadi, Mangarapa, Aduna Sideque, my fana, Handak Sekwe, Oza Ahalaman Singatana Zaga, Kungang Kunganga. अखोगी मिकअप थोलसी अखोई हाइना अखोगी खोलाउजी पुजरगा चचबनी मरुइबदी अखोई चलिबा पांदमजे अखोई याम मनु हंजन हंजना कम्युनिकेशन गी खुदोंग चाबा लेतबा जाति का ओइबा अखोगी नाइना इंफॉर्मेशन टेक्नोलॉजी दे याम मरांग काई लेजिदबा अदि मोबाइल अखोगी मोबाइल यूट्यूब चैनल सिंगसे न्यूज चैनल से अखोई खरा खक्तनी खुंगंग मनुंग लेइबा हंजन लेइबा चिनाउ सिंगसिना असुगुंबा इंफॉर्मेशन लेते बजे कोई मनुंग हंजना जुम द चलगा खुन गुंदा लेइबा क्लब गुंबा एनजीओस गुंबा माइरा पाइबी इमा सिंग उनजरगा अखोई खोलाउ से अखोई इमा लोन से सिगिदोरे मुतकिगिदोरे कमाई तो कंचिगे अखोई खोलाउ से मयाम पुन्ना अखोई पुन्ना लाउमिनबे खुदोंग जाबा लाउमिनसी हाइबगी मेसेज से पुरगा अखोइना अखोई तुमदुना लेबे जात्रे अखोई मेकअप थोसी अखोई मेकअप थोगा अखोई इमा लोन से आसाम द कंची हाइबगी पांदम जे हंदक चचबनी अखोइना
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯈꯣꯡꯆꯠꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 19ꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯅ ꯈꯣꯡꯆꯠꯁꯤ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝꯗꯨꯃꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤ ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯗ ꯍꯪꯖꯅꯤꯡꯕꯁꯤ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯈꯨꯡꯒꯪ ꯀꯌꯥ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯈꯨꯡꯒꯪ ꯀꯌꯥ ꯗ ꯑꯩꯈꯣꯏ ꯆꯠꯄꯤꯔꯨꯔꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯐꯝ ꯀꯌꯥ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝꯗꯨꯃꯁꯨ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯒꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏ ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯇꯥꯔꯦ ꯀꯤꯂꯣꯃꯤꯇꯔ 319 ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯖꯈ꯭ꯔꯦ ꯑꯗꯨ ꯈꯨꯡꯒꯪ 133 ꯑꯗꯣ ꯍꯌꯦꯡꯒ ꯄꯥꯔꯒꯗꯤ 136 ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯈꯨꯡꯒꯪ 3 ꯋꯥꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯐꯝꯁꯦ ꯈꯨꯟ ꯈꯨꯗꯤꯡꯃꯛꯇ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯖꯗꯦ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯖꯕ ꯊꯋꯥꯏ ꯌꯥꯎꯕ ꯈꯨꯡꯒꯪ ꯃꯌꯥꯝ ꯑꯃꯅ ꯃꯤꯐꯝ ꯆꯥꯎ ꯆꯥꯎꯅ ꯁꯤꯟꯕꯤꯔꯤ ꯋꯦꯜꯀꯝ ꯐꯖꯅ ꯇꯧꯕꯤꯔꯤ 40-3 ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯃꯤꯟꯅꯔꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯃꯩꯐꯥꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯂꯛꯏꯕ ꯈꯣꯡꯊꯥꯡ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅ ꯆꯠꯄꯒꯤ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯑꯩꯈꯣꯏ ꯍꯥꯏꯕꯒꯤ ꯊꯤꯝꯗ ꯈꯣꯡꯅ ꯆꯠꯄꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯑꯁꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯑꯁꯥꯝꯒꯤ ꯅꯠꯇ꯭ꯔꯒ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯃꯅꯤꯄꯨꯔꯤ ꯂꯨꯞ ꯑꯃꯠꯇꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤ ꯊꯥꯡꯂꯝꯈꯤꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯖꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯨ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯁꯨ ꯇꯦꯟꯇꯛꯅ ꯊꯝꯕꯤꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯈꯣꯡꯆꯠꯁꯦ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯑꯍꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯩꯇꯩ ꯈꯨꯡꯒꯪ ꯆꯠꯄꯁꯦ ꯑꯩꯈꯣꯏꯅ ꯊꯨꯡꯉꯨꯕ ꯈꯨꯟꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯗ ꯍꯪꯕꯤꯔꯛꯏ ꯃꯅꯤꯄꯨꯔꯒꯤꯔ ꯍꯥꯏꯅꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯈꯣꯡ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯇꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯍꯪꯉꯛꯄ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯏꯃꯥ ꯂꯣꯟꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯒ ꯂꯥꯛꯆꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯑꯋꯥꯕ ꯈꯔꯗꯤ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕꯒꯤ ꯂꯩꯐꯝꯒꯤ ꯈꯔ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯑꯣꯏꯕꯗꯨꯅ ꯑꯩꯈꯣꯏꯗ ꯆꯥꯕ ꯁꯤꯟꯕꯤꯅꯤ ꯍꯥꯏꯔꯒ ꯊꯨꯡꯉꯨꯔꯀꯥꯟꯗ ꯁꯤꯟꯕꯤꯔꯝꯗꯕ ꯑꯗꯣ ꯌꯥꯝ ꯋꯥꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕꯗꯤ ꯑꯩꯈꯣই ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯔꯛꯈꯤꯗꯦ ꯌꯥꯝ ꯋꯥꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏꯅ 23 ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏ ꯆꯠꯄ ꯈꯣꯡꯅ ꯑꯁꯤ ꯃꯔꯛꯁꯦ ꯃꯩꯇꯩ ꯈꯨꯟ ꯑꯃꯨꯛ ꯇꯥꯗꯕꯀꯣ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯂꯛꯈꯤꯕ ꯁꯤꯒꯤ ꯕꯥꯝꯗꯣꯂꯥꯏꯗꯒꯤꯅ ꯀꯥꯕꯨꯡꯒꯁꯐꯥꯎ ꯂꯥꯛꯄ ꯑꯃꯅ ꯇꯨꯀꯣꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯧꯔꯒ ꯔꯥꯅꯤꯘꯥꯠꯇꯒꯤ ꯑꯃꯨꯛ ꯀꯃꯥꯔꯕꯣꯡꯐꯥꯎ ꯂꯥꯛꯈꯤꯕ ꯁꯤꯃ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯂꯝꯕꯤ ꯑꯣꯏꯈꯤ ꯑꯇꯩ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯊꯦꯡꯅꯔꯛꯇꯦ ꯃꯩꯇꯩ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕ ꯐꯖꯅ ꯑꯩꯈꯣꯏꯕꯨ ꯄꯤꯖ ꯄꯤꯊꯛꯀꯤ ꯅꯠꯇ꯭ꯔꯒ ꯆꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯆꯥꯛ ꯐꯥꯎ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯕꯤꯔꯛꯄ ꯃꯌꯥꯝ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯊꯦꯡꯅꯩ ꯑꯋꯥꯕꯁꯨ ꯊꯦꯡꯅꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯋꯥꯗꯅꯗꯤ ꯀꯩꯗꯧꯅ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯑꯗꯨꯅ ꯏꯃꯥꯂꯣꯟꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯂꯣꯟꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯑꯒ ꯈꯨꯟ ꯈꯨꯟꯗ ꯂꯩꯕꯤꯔꯤꯕ ꯀ꯭ꯂꯕ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯔꯛꯄꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤꯁꯤ ꯑꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯗꯥꯕꯤ ꯊꯝꯂꯒꯅꯤ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯥꯝꯅ ꯆꯪꯁꯤꯟꯕꯤꯔꯤꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯗꯥꯕꯤꯁꯤ ꯇꯥꯅꯅꯕ ꯗꯤꯃꯥꯟꯁꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯍꯟꯗꯛꯀꯤ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯅ ꯑꯔꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯇꯥꯅ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯒꯅꯤ ꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯏꯃꯥ ꯂꯣꯟꯁꯤꯗꯤ ꯉꯁꯤ ꯑꯦꯁꯣꯁꯤꯌꯦꯠ ꯐꯪꯉꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯑꯩꯈꯣꯏꯒꯤ ꯇꯝꯅꯕꯒꯤ ꯆꯥꯡ ꯋꯥꯊꯔꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯐꯦꯛ ꯄꯣꯏꯟꯠ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯉꯁꯥꯏꯒꯤ 8 ꯁꯦꯗꯨꯜꯗ ꯆꯜꯂꯕ ꯂꯣꯟ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯑꯁꯥꯝꯗ ꯉꯁꯤ ꯇꯥꯜꯂꯤꯕꯁꯦꯀꯣ ꯑꯁꯥꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯉꯁꯤ ꯉꯔꯥꯡꯗ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯒ ꯅꯤꯡꯊꯧ ꯄꯥꯟꯅ ꯆꯍꯤ 300 ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯒꯤ ꯂꯧꯃꯤ ꯑꯃ ꯑꯣꯏꯅ ꯂꯩꯕꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯔꯥꯏꯠ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯨꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯔꯥꯏꯠꯀꯤ ꯑꯩꯈꯣꯏꯗ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯉꯁꯤꯕꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ 8 ꯁꯦꯗꯨꯜꯗ ꯆꯟꯕꯒꯤ ꯂꯣꯟꯁꯦ ꯑꯁꯥꯝꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯦ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯗ ꯃꯠꯄꯤꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯖꯪꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏ ꯈꯟꯅꯖꯅ ꯂꯩꯖꯔꯦ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃ ꯆꯠꯂꯨꯕ ꯈꯨꯟꯗꯨꯒꯤ NGOꯁꯤꯡ ꯀ꯭ꯂꯕꯁꯤꯡ ꯃꯩꯔꯥꯕꯕꯤ ꯂꯤꯗꯔꯁꯤꯡ ꯄꯨꯝꯅꯃꯛ ꯀꯧꯔꯒ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯃꯌꯣꯟꯗ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯐꯝꯃꯀꯥꯟꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯔꯤ ꯈꯨꯡꯒꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯒꯤ ꯃꯩꯐꯥꯒꯤ ꯑꯣꯏꯕ ꯃꯩꯐꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯏꯃꯥ ꯃꯩꯔꯥꯕꯕꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ MMYF ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯠ ꯑꯃ ꯖꯥꯊꯣꯛꯑꯒ
ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯙꯔꯅꯥ ꯇꯧꯒꯅꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ ꯔꯤꯂꯦ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯩꯈꯣꯏ ꯍꯌꯦꯡꯁꯦ ꯈꯣꯡꯆꯠ ꯂꯣꯏꯁꯤꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯇꯤꯡ ꯀꯧꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒꯧꯍꯥꯇꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯙꯔꯅꯥ ꯇꯧꯒꯗ꯭ꯔꯥ ꯁꯤꯜꯆꯔꯗ ꯔꯦꯂꯤ ꯑꯆꯧꯕ ꯑꯃ ꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯁꯥꯝ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯑꯀꯟꯕ ꯈꯣꯜꯂꯥꯎꯈꯛ ꯂꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯝꯃꯤ ꯃꯤ ꯆꯥꯝꯈꯛ ꯆꯅꯤꯈꯛ ꯆꯍꯨꯝꯈꯛꯅ ꯂꯥꯎꯕꯅ ꯑꯁꯥꯝ ꯒꯣꯔꯃꯦꯟ ꯇꯥꯔꯔꯣꯏ ꯑꯗ ꯃꯤ 10,000ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯔꯤꯂꯦ ꯑꯃꯒꯨꯝ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯐꯝꯐꯝ ꯊꯣꯛꯄ ꯍꯛꯁꯦ ꯑꯁꯥꯝ ꯁꯔꯀꯥꯔꯗꯒꯤ ꯆꯨꯝꯅ ꯍꯥꯏꯕꯗ ꯄꯤꯗ꯭ꯔꯒꯗꯤ ꯃꯨꯜꯂꯒ ꯂꯧꯕꯒꯤ ꯊꯧꯅꯥꯗꯣ ꯑꯩꯈꯣꯏꯗ ꯂꯩꯕ ꯇꯥꯕ ओके यम नुआइजै डेमोक्रेटिक ओइबा तोंगान तोंगान बा मखा ताबा खोंजंग सिंग चंगसिन खिगनी लेप लेतना हाइबगी पाउदम दुनी ओजाना थंबिरी बसी मखा तारा लाक्चनिंग बसी ओजांग सिगा थाना ओजाइगी खोंचत सि निमित 35 हौखरे अखोइना ताजबदा हायेंसिना अरोइबो ओइरगा खोइगी खोंचत सिगी खोइगी लमथारा खिबा मफम चंद्रपुरदा हायेंसि लोइसिनबगी मिफम मसु लei हाइबा तापी मसिगी मतंगदा डिटेल्स खजिक्तंग खोइगी व्यूअरशिप थंबिगनी ओके हायेंसि अखोइ चंद्रपुर से अखोई मणिपुर से अवाना खुदुम चंग्रमुंद सहिते खुंताकपदा सहिते खुंताक्र मतुंग मफम सिदगी गंभीर सिंह नरसिंह कसादा लोना लेबा मतमदा हाइबा चंद्रपुर सिगा मणिपुर लेभी मी चंगमागी लामी तिंगोन सेमगा मणिपुर दा अमुक बामी सिंहबु तकथोकपा तखायगा मणिपुर निंगतमना पांगिबा अदुम मफम अंगुनी मफम सिजो अखोई कसार असम दा चोयन ताबा मणिपुरी अखोइना याम चेना थमोंगा थाजबम थमोगा अखोई माइफानासु मफम दुगैगे अखोई हैरांग लैरांग कचरगा अखोई असम दा चोयन ताबा मणिपुरी मुसु मणिपुरी मुस्लिम से अखोइसु असम दा निंखा तमना नुंगाय याइफना लैबा ओइजगे हाइना अखोई नान थौनिजरगा हौरक खोंजदा से चटपा होगिबनी अखोई हेयंग लोइसनदुइसु अखोई होम कामिंग अखोई लोइसनबगी क्लोजिंग सेरेमनी में अखोई याम चावना चाक का यावरगा मफमदो अमु अखोई हैरा कलगा लोइसनगदबनी सी खोंजदा सिदा आई मयामदा बराग मपाव खुदोंग चाब लौजगा खुन खुंदल लेहौरिबा अखोई क्लब एनजीओ माइरा पेबी इमासिंग अखोइबु अदुगमिति वेलकम तौबिरक्पा चाबा थकपगी सिंबिरक्पसिंगे अखोई बराग मपावगी खुदांगदगी मियाम थगप फोंगदुचरी लोयना आसाम किदा नतना मणिपुरदगी सीएसओ मयाम अमनसो अखोइबु सपोर्ट तौबिरई फाइनेंशियल सपोर्ट अखोई बैंक अकाउंट की थ्रोदा नतगा अखोइगी डोनेशन बॉक्स की थ्रोदा मयाम फाइनेंशियल सपोर्ट तौबिरबुसु याम थगचै असिगी खोंचदसे अखोई असिना लोइसनद्री मखा ताबसु अखोइगी डिमांड से फंगदिबाबो अखोई अकनबा फिरेप क्या लौरखिनी हाइबगी आशासु लेजरी अखोई खोंचदसे कसार खक्तने अखोइना हदक टारगेट तोइसे मथंगदा अखोई अतोप डिस्ट्रिक्ट चु चटपा ngambagi अखोई खनजरी सोइदना अखोई चटपा ngambani अनका हलकांदी करीमगंज एंड होजाई मैतेनी याम पुंगा ताबम फम डिस्ट्रिक्ट अहुम कक्सु अखोई चनबा खनजरी ओके मखा ताबा अखोइगी खोंजंग सिंग चंगसिन खिगनी हाइबगी कनोदुनी थंबिरी बसी हेना माइ पापो ओइबु हाइबदसु बरांग पावगी माइगैदगी थमजबगा लोइना अरोइबोइना ngasiगी उनजबगी थौरबसिदा लोइसलपोइना aina hangjaning basi akhoi social official language si akhoi common people na masik karino oithokpa yabra habadi lamdam sida akhoi si yamna minority oiba furup ama oibanina masi phangpham thokpa akhoi dabi amara haibana chingbagi achauba wang ama songsoi soidana makki akhoi micham miyam da phawbiramgane na khali masigi matang da akhoi maifana social official language ki फंगनब डिमांड तौबनीना मसी करम पॉइंट द करम ग्राउंड द फंग याबगी हाइबगी जस्टिफिकेशन सोदन लेबिरमने खली हाइबसिंग अदुसु अपतंग खोइ रोइसलपसिदा पाउदम बिगनी सोशल ऑफिशियल लैंग्वेज से खोइना फंग याय हाइना खलमसे इंडियन कॉन्स्टिट्यूशन के आर्टिकल 347 350A असि कुमना नैनरा कांदको इंडिया की प्रेसिडेंट अयाबा पीबा अदुगा मागी आर्टिकल सिगी मनुंग चना असम की कोई लैंग्वेज कनो ले आर्टिकल लेदी असिगी मतुगिना कोई खर नैनजर कांदा मागी सब डिवीजन नतगा सर्कल नतगा ब्लॉक असिगी नियरेस्ट 10,000 पॉपुलेशन लेरगदी लेबा ऑफिस तुगा एसोसिएट ऑफिसर लोन अना सिनबा याबगी आर्टिकल दुना पीरियब 10,000 पॉपुलेशन अखोई लखीपुर से 10,000 गी हेले अदुई मतगा सुनाई सर्कल से 10,000 गी हेले कोइना जुम चौप जिंगबदा अदुई मतगा कोई उदारबोन अदुगी होजाई से मागी सर्कल सिचु 10,000 की हेन पॉपुलेशन लई स्पीक तो वांगनबा अदु अखोई जारीबोन सिचु जारीबोन द कोई लाला हाइबा कनो जे मागी सब डिवीजन नतगा सर्कल जे सिचु 10,000 की मथकता पॉपुलेशन लई असि लईबा खर से इंडियन कॉन्स्टिट्यूशन की आर्टिकल 347 350A B सिगा असिगी प्रोविजन पी
ꯑꯗꯨꯒ ꯍꯟꯗꯛꯇ ꯊꯥ 5 ꯃꯃꯥꯡꯗ ꯀꯥꯔꯕꯤ ꯑꯥꯂꯣꯡ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯗ ꯆꯠꯅꯔꯤꯕ ꯃꯥꯒꯤ ꯂꯣꯟꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯟ ꯑꯣꯏꯅ ꯑꯁꯥꯝ ꯒꯣꯔꯃꯦꯟꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯈꯤꯕ ꯀꯥꯔꯕꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯀꯥꯔꯕꯤ ꯑꯦꯔꯤꯌꯥꯗ ꯁꯤ ꯇꯧꯕ ꯌꯥꯅꯤ ꯀꯥꯔꯕꯤꯗ ꯄꯤꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯕ ꯗꯤꯕꯤꯖꯟ ꯅꯠꯇ꯭ꯔꯒ ꯁꯥꯔꯀꯜ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯣꯛꯁꯤꯡꯁꯤꯒ ꯄꯤꯕ ꯌꯥꯕꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯑꯕ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯑꯁꯦ ꯇꯥꯟꯖꯕꯅꯦꯕ ꯄ꯭ꯔꯣꯕꯤꯖꯟꯗ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯜꯂꯒꯁꯨ ꯐꯪꯉꯣꯏꯗꯕ ꯄꯣꯠꯇꯣ ꯇꯥꯜꯂꯁꯨ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯇꯣꯛꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯕꯠ ꯄ꯭ꯔꯣꯕꯤꯖꯟꯗ ꯄꯤꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯒꯤ 8 ꯁꯦꯗꯨꯜꯗ ꯆꯜꯂꯕ ꯂꯣꯟꯒꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯂꯩꯖꯔꯤꯑꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯤꯃꯥꯟ ꯇꯧꯖꯕꯁꯦ ओके थागतरी अखोगी कॉन्स्टिट्यूशनल अखोगी प्रोविजन्स मयाम अमा अखोगी लोन सी अखोई एसोसिएट ऑफिशियल लैंग्वेज ओइना फंगबा याबगी प्रोविजन्स मयाम अमा कॉन्स्टिट्यूशन ऑफ इंडिया की मखादा पीरी हाइबगी लीगल पॉइंट दुनी अखोगी ओजाना थबिरी बसी बरांगपाव की मैगे दगिसु ओजावैना अखोगी तालिबा अखोगी डिमांड सिमक अथुबिदा असिगी पालिबा लेंगाक्सिना पीबीबो ओइसनु हाइबगी वफमनो थमजबगरोजना ओजावैगी चंगचलिबा खोंजंग असि माइ पाकपो ओइबिको तुंगी खोंजंग कयादसु हेन माइ पाकपा ओइबिदुना अखोगी योबु योहेनबा समाज अमा सिमनबो होनबदा अचौबो थौदांग मखा ताना लोभिको हाइबगी पाउजेलदु बरांगपावगी माइगैदगी थमजबगरोजना मतांगसिदा टेंसिनजगे थागचरी ओजाबो थागचरी बरांगपाव मसीनिंगसिगी बरांगपावगी अखनना उनरबगी थौरमदा अखोगी पुदुरा लाक्चरीबा मणिपुरी यूथ फ्रंट ऑफ असम की चीफ एडवाइजर सेराम हेराजर का अखनना उनरबगी थौरम मतुंगदसु मखल मथेल कयागी थौरम सिंह पुदुरा लाक्चगे ngasi gi onidi matang sida miyam dagi kaina yathang nijari pina birasi